April 18 hauduna tangka kayada pangthokadoriba Lok Sabha gi mikhal asigidama Manipur gi oina mirep pisinaba ngarangdagi haunakre ngarang Outer Manipur Parliamentary Constituency da NDA na saugatpa Naga People's Front NPF ki mirep oiriba Timothy K Jimik ki mirep che ngarang pisinkre maha ki mirep che adu Outer gi mikhal asigidama Returning Officer oiriba Thoubal District ki Deputy Commissioner A Subas ki mafam da pisinki amaromda miyamna kaiku haina Nariba RK Somarendro su Manipur People's Party dagi Inner Manipur Parliamentary Constituency dagi Lok Sabha mikhal thengnana ba ngarang mahaki mirep che Imphal West DC office da lairiba Inner Returning Officer da mirep che pisinkre Republican Party of India Atwale dagi Inner gi mirep oina Mahesor Thongnaujam su mikhal thengnana ba sem sabat loikre Congress Party ki oina Inner amadi Outer da mirep oina puthokliba Dr. Angomcha Bimol Akoizam amadi Hanagi MLA Alfred K. S. Arthur Hauzik Phawbagi oina mirep che pisindri mirep che pisinbagi matam hayeng khakta ngairaba matam asifawbada Inner Manipur Parliamentary Constituency asida Manipur People's Party gi mirep RK Somarendo khaktana mirep che pisinkre hayeng aroiba numit asida Congress ki mirep Dr. Angomcha Bimol Akoizam BJP gi TH Basanta Kumar Singh amadi RPI Atwale gi mirep Mahesor Thongnaujamna mirep che pisillaragani ahan batangka gi oina April 18 da pangthokadoriba mikhal asigi mirep che pisinbagi aroiba numit hayeng haibadi March 18 loiragani mathangi numit March 19 da scrutiny tawgani